Manipur cinema se 50 years sugre 50 years sugrobadagi khoi journey se amuk lakpane aduna post 50 years ta khoi bung Manipur cinema amna BAFTA award phangbagi chauba milestone ama lei adugi mamang da su akhoi gi yum romi metai gi aduga te film mayam ama pawan gi Joseph San khoi gi Parsuram gi short film da toy gun ikui dana film ama khoi gi conflict sigi mari leina na short film ama The Nightmare of Bambi hadana film mayam award phangbagi tanari Manipuri cinema haudoki ba Numit ningsing duna taramapan suba Mami Numit ningsing thoram pangthokre Manipur State Film Development Society Msfds amadi Film Forum Manipur na punna khusam naduna pangthokiba thoram aduga mari leinana konung mamangda leiba Msfds complex da khinba Manipuri cinema ningsing yumbi da miyamna leikatki thoram aduga mari leinana Msfds ki secretary Bachaspati Mayum Sanjuna phongdorakpada kumjali singamaga chamapan Humbudrani Toigi April Mapanda Manipur ki ahanba feature film Matam gi Manipur Fongkiba Numit pu ningsingduna lisingani taretagi Mami Numit pangthoktuna lakli Manipuri cinema na chahi yankhai helaklaba asida handakta su Manipuri film bungna malem gi lemjaningai oirava BAFTA award fanglakpak ngamkhre masigi mamangda saknairava filmmaker Romi Mitei gi aikhoi gi yum amadi hawam pawan gi Joseph Sansu lemjaningai oiba manakaya fangba ngamkhrabani masida natana state asida thokliba irang asiga mari leinana puthokpa short film Toy Gun amadi The Nightmare of Bambi Shoe award fangba ngamle lamdam asidagi malem gi thakta mingchat purakpa ngamgadaba film kaya putholaklagani haibagi thazaba chauna lei haiki Thauramaduda Art and Culture gi Commissioner S. Gyan Prakash Joint Secretary Sunanda Thokchom Film Forum Manipur gi Chairman K.S. Kuleshwar Art and Culture gi Commissioner Oiramba Joy Yauna masak naiba miyoi kayana saruk yaki Manipur cinema se 50 years sugre 50 years sugrobadagi khoi journey se amuk lakpane aduna post 50 years ta khoi bung Manipur cinema amna BAFTA award phangbagi chauba milestone ama lei adugi mamang da su akhoi gi yum romi metai gi aduga te film mayam ama pawan gi Joseph San khoi gi Parsuram gi short film da toy gun ikui dana film ama khoi gi conflict sigi mari leina na short film ama The Nightmare of Bambi hadana film mayam award phangbagi tanari haibadi Manipur cinema se khoina sum jabada khoi Manipur cinema gi identity ma sembada adugi tangkakta aduga film gi medium si khangna wari liba hongnare aduna in another 3-4 years tadi yamna phaba paw ngakta Manipur cinema gi paw ngakta tarakani na adugi hope ta khoi leijari